이마! 이마우! 라오, 아이 팅이. 자세, 만남 남비로도. 아도 사 이싱도 인팅아이 짜다버니나 낭 पैसा가 이헨바 야우리브로. 이마는 안 삐었거든. 저도 칼레. 호호 아두두나네 그이노 짜로. 살로 이마수 낭 잘라가네 타박 잣도이니. 호이. 살로. 호이. लाओने थेंगे ने नंबो फॉर्म फिलअप तो दुई दो ससी लाओने थिन लगे लाओने लाओ मखाद ना मसी लाओ से थेंगे से नंग ने होबे हेक तौदना खितंग ngन जु लोइसनदे दो लाओ से नंग अमुक थिन अमुक लौ 수수와 그래도 고 아이 자는 비디오 할라 하우 할래 난 그냥 그러게 토비야 ngasi디 ngalay ma. Ado ima. Aina. University chatpaja. Tu ozira khalini. 까이기노 까이더래 하이노 이마나 와나 타박 수라니. 어데 팡고 셀두나. 아이고도 로이 짱 레이다. 쌍기 쌍샤자노 이샤시디네 이마나네 낭기다막 와바디 껜 칼로노 이샤나 해영 마틱 자범 오이르가 이마 누가이나 탐비를 로이르든 이샤나 아두부디. 나수 kaisum kuiroida. 와도고. 아이나 마틱 자바 미 모이르간다네. 얌 누가이 탐도이네. adune imanane wasu wana ngasi ichagidam honabane leptrisi ado chaksu loiramne chaksa thorjra hoi phare imasu chak lambana la saros se 한개 왜대마 कहीं बुंगा तोंबी होगी यूमसिबो करमदो ओइदिन ओ तोंबी दी अखोई मनिंगी दुरा ओ खांगे सिदगिने खितंग नंग लाइजे हेंतोरे सिदे खितंग चलागा आदा बुरोय मखोंग म होरिजे असिदा अदुई ngang कइनोमदि तौबनिको नुंदांग थेंगा कांदा मयुम हलकपनिको याम तोइना दि लोइनागन को तु सि लेरे मयुम बुदि सि बोरोयजिगी मखोंगदा ꯃꯩ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯪꯕꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯒꯩ ꯈꯨꯝꯃꯤꯃꯤꯅ ꯑꯩꯅ ꯁꯨꯝꯅ ꯂꯥꯛꯑꯒ ꯕꯣꯔꯣꯏ ꯃꯈꯣꯡ ꯍꯧꯕꯗꯣ ꯍꯥꯏꯗꯨꯕꯨ ꯃꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯂꯥꯏꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯕꯣꯔꯣꯏ ꯃꯈꯣꯡꯁꯦ ꯑꯃꯈꯛꯇꯪ ꯅꯠꯇꯦꯗꯅ ꯂꯩꯔꯤꯁꯦ ꯍꯣꯏ ꯐꯔꯦ ꯍꯥꯏꯔꯒꯦ ꯐꯔꯦ ꯂꯥꯛꯑꯣ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯊꯦꯡꯉꯅꯤꯅ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯀꯩꯅꯣ ꯋꯥ ꯂꯥꯟꯁꯨ ꯏꯉꯥꯡ ꯉꯥꯡꯗꯦ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯃꯦ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯦ 이마 ꯑꯩ ꯀꯩꯝꯇ ꯍꯣꯠꯅꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯦꯗ ꯀꯔꯤ ꯇꯧꯔꯒꯦ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯑꯩꯅ ꯉꯍꯥꯟ ꯊꯦꯡꯅ ꯍꯜꯂꯛꯄꯗꯣ ꯑꯗꯨꯗ ꯑꯋꯥꯡꯂꯣꯝꯒꯤ ꯗꯗꯥ ꯑꯃ ꯍꯦꯛ ꯊꯕꯛ ꯆꯠꯄꯒꯤ ꯊꯦꯡꯅꯕ ꯃꯥꯅ ꯊꯤꯟꯕꯤꯔꯝꯃꯦꯕ ꯊꯤꯟꯕꯤꯔꯝꯕꯗꯣ ꯌꯥꯝ ꯉꯥꯡꯅꯩꯌꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯩꯅꯣ ꯏꯆꯥꯒꯤ ꯃꯔꯝꯗ ꯍꯥꯏꯅꯅꯤꯡꯕ ꯍꯥꯏꯅꯁꯅꯨ ꯏꯆꯥꯅꯅꯦ ꯆꯨꯝꯅꯗ ꯆꯠꯂꯒ ꯂꯣꯏꯔꯦ ꯈꯪꯗꯦꯗ ꯏꯃꯥ ꯏꯕꯥꯅꯤꯇꯪ ꯂꯩꯕꯅꯤꯅ ꯃꯤꯅ ꯌꯥꯝ ꯈꯪꯗꯦ 이차지디네 이차나 떠고도부도 아두다 솜나 떠 이마이자다 레이러수네 아코이 밍원데기네 하이드나바 항드나바 이마나 양간나 호너리시디 이자미 오이드바 야다브니 하이나닝 하이나서선 소음바 까이디 이마기디네 이자미 오이브두니 nga리세
ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯉꯥꯛꯇꯪ ꯈꯥꯡꯕꯁꯤꯀꯣ ꯀꯩꯒꯤꯅꯣ ꯅꯪꯁꯦ ꯃꯨꯠ ꯑꯣꯐ ꯌꯥꯝ ꯑꯣꯏꯌꯦ ꯉꯁꯥꯏꯗꯩ ꯎꯕꯗ ꯑꯗꯣ ꯉꯥꯛꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯁꯤ ꯂꯥꯛꯑꯣ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯈꯤꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯪꯖꯈ꯭ꯔꯣꯅ ꯀꯩ ꯋꯥꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯉꯁꯤ ꯒꯥꯔꯤ ꯇꯣꯡꯕꯁꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯉꯁꯥꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯎꯡꯉ ꯂꯥꯛꯏꯗꯨꯅ ꯀꯩꯒꯤ ꯗꯥ ꯍꯥꯏꯔꯛꯑꯣ ꯗꯗꯥꯅ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯗ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯁꯦ ꯇꯧꯔꯅꯨ ꯅꯨꯡꯇꯤꯒꯤꯁꯨ ꯅꯠꯇꯕꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯪ ꯅꯪꯅ ꯐꯔꯛ ꯇꯥꯕꯗ ꯑꯩꯅ ꯊꯤꯟꯕꯗꯨꯕꯨ ꯀꯩ ꯀꯥꯏꯒꯦ ꯑꯗꯨꯕꯨ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗꯦ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯏꯃꯥꯒ ꯑꯩꯒꯇꯪ ꯂꯩꯕꯅꯤꯅ ꯃꯤꯅꯁꯨ ꯀꯩꯁꯨꯝ ꯎꯁꯤꯠꯂꯣꯏ ꯑꯗꯨꯅ ꯑꯩ ꯐꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯁꯨ ꯏꯇꯣꯝꯇ ꯉꯝꯅꯕ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯀꯩꯅꯣ ꯅꯪꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯗꯨꯝ ꯁꯣꯟꯊꯔꯤꯗꯨꯕꯨ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦꯕ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯅꯪꯅꯅꯦ ꯍꯧꯖꯤꯛ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯒ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯇꯝ ꯅꯠꯇꯦ ꯅꯪꯁꯨ ꯍꯣꯠꯅꯕ ꯃꯇꯝꯅꯤ ꯍꯥꯏꯅꯤꯡꯕ ꯃꯤꯅ ꯍꯥꯏꯁꯅꯨ ꯅꯪꯅ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯑꯒ ꯃꯤ ꯑꯣꯏꯔꯕ ꯃꯇꯝꯗꯅꯦ ꯅꯉꯣꯟꯗ ꯉꯥꯡꯈ꯭ꯔꯤꯕ ꯅꯉꯣꯟꯗ ꯉꯥꯡꯅꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯃꯈꯥꯗ ꯂꯣꯏ ꯇꯥꯗꯣꯏꯅꯤ ꯅꯉꯣꯟꯗ ꯂꯣꯏ ꯅꯣꯟꯖꯔꯛꯀꯗꯣꯏꯅꯤ ꯃꯌꯥ ꯂꯣꯏ ꯀꯨꯝꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯑꯗꯨꯗꯩ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩꯒꯤꯁꯨꯅꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯅꯪꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯩꯅꯤ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯗꯥꯏꯇꯗꯣ ꯑꯩꯁꯨ ꯇꯧꯔꯤꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝ ꯊꯤꯜꯂꯝꯃꯒ ꯂꯥꯛꯑꯣ 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 ꯋꯥꯈꯜ ꯑꯗꯨꯃꯥꯏꯅ ꯁꯣꯟꯊꯒꯗꯧꯅꯦ ꯍꯩꯃꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯏꯆꯦ ꯑꯃꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯗꯨꯅꯤꯅꯦ ꯃꯥꯗꯤ ꯒꯥꯔꯤ ꯑꯆꯧꯕꯒ ꯇꯣꯡꯉꯒ ꯀꯗꯥꯏꯗ ꯆꯠꯂꯨꯏꯖꯥꯠꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯍꯜꯂꯛꯏꯁꯤꯕꯣ ꯍꯩꯃꯥ ꯃꯥ ꯀꯣꯏꯗꯤ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯄꯥꯏꯔꯝ ꯇꯥꯏꯌꯦ ꯅꯪꯒꯤ ꯇꯣꯝꯕꯤꯗꯣ ꯃꯥ ꯅꯨꯄꯥ ꯑꯃ ꯀꯥꯔꯗ ꯊꯤꯜꯍꯧꯏꯅꯤ ꯀꯩꯗꯧꯔꯒꯦ ꯀꯥꯔꯗ ꯊꯤꯜꯂꯛꯑꯒ ꯃꯤꯅ ꯀꯥꯔꯗ ꯊꯤꯜꯂꯛꯏ ꯅꯪꯒꯤ ꯑꯦꯛꯇꯤꯚꯥ ꯑꯄꯠꯄ ꯑꯃꯒ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯍꯣꯏ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯌꯥꯝ ꯈꯦꯠꯅꯈ꯭ꯔ ꯄꯣꯠꯅꯤ ꯈꯪꯉꯕ ꯈꯦꯠꯅꯔ ꯀꯩꯗꯧꯔꯒꯦ ꯃꯤꯗꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕꯅꯤ ꯃꯤꯒꯤꯗꯤꯅꯦ ꯃꯃꯥ ꯃꯆꯥ ꯅꯪꯒꯤꯗꯤꯅꯦ ꯑꯩꯅꯅꯦ ꯆꯠꯇꯅ ꯊꯤꯟꯗꯅ ꯇꯧꯔꯤꯕꯗꯨꯒꯅꯦ ꯃꯤꯒꯤ ꯅꯨꯄꯥꯅ ꯀꯥꯔꯗ ꯊꯤꯜꯂ ꯅꯪꯒꯤ ꯑꯦꯛꯇꯤꯚꯥ ꯑꯄꯠꯄ ꯑꯃ ꯅꯪꯁꯨꯅꯦ ꯅꯋꯥꯗꯣ ꯈꯔ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯉꯝꯒꯗꯕ ꯑꯃ ꯊꯤꯒꯗꯕ ꯈꯜꯂꯦꯗꯅ ꯌꯥꯝ ꯏꯀꯥꯏꯖꯩ ꯃꯤ ꯃꯃꯥꯡꯗꯅꯦ ꯌꯥꯝ ꯏꯀꯥꯏꯖꯩ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯅꯪ ꯌꯥꯝꯅꯅꯦ ꯅꯪ ꯀꯜꯂꯛ ꯈꯝꯕꯟ ꯌꯥꯝ ꯆꯥꯎꯃꯟꯗꯅꯅꯦ ꯑꯩꯁꯦ ꯃꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯀꯩꯗꯧꯕꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯕ ꯃꯃꯥ ꯃꯆꯥꯗꯪ ꯂꯩꯕꯅ ꯑꯣꯏꯔꯒ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯆꯠꯂꯤꯕ ꯏꯆꯥꯕꯨ ꯀꯩꯗꯧꯕꯒꯤ ꯃꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯍꯥ ꯃꯤ ꯅꯣꯛꯅꯃꯟꯗꯅꯅꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯆꯨꯔꯨꯝ ꯉꯛꯇꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯏꯃꯥ ꯅꯪ ꯃꯤꯗꯤ ꯃꯤ ꯅꯣꯛꯅꯕꯁꯦ ꯑꯐꯕꯅꯤꯅꯦ ꯑꯩ ꯅꯣꯛꯅꯩꯁꯦ ꯆꯨꯔꯨꯝꯃꯛꯑꯣ ꯍꯥꯏꯅꯤꯅꯦ ꯅꯪꯕꯣ ꯅꯪꯒꯤ ꯑꯦꯛꯇꯤꯚꯥ ꯊꯧꯕꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯁ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯅꯪꯒꯤ ꯑꯦꯛꯇꯤꯚꯥ ꯊꯧꯕ ꯅꯨꯄꯥꯗꯣ ꯅꯪ ꯀꯩꯗꯧꯅꯒꯦ ꯍꯥꯏꯕꯅꯣꯕ ꯑꯩꯁꯦ ꯄꯠꯇꯣꯔꯕꯅꯤꯀꯣ ꯏꯃꯥ ꯃꯇꯧ ꯇꯝꯖꯧꯋꯣ ꯇꯣꯝꯕꯤꯒꯤ ꯈꯪꯉꯕꯣ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯃꯇꯧ ꯇꯝꯖꯧ ꯑꯃꯨꯛ ꯍꯥꯏ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯅꯪ ꯅꯨꯄꯥꯗꯣ ꯀꯥꯏꯅꯊꯣꯛꯑꯗꯕꯅꯤ ꯉꯝꯃꯔꯣꯏ ꯏꯃꯥ ꯍꯥꯎ ꯅꯪ ꯆꯠꯂꯗꯣꯏꯔꯣ ꯃꯅꯝ ꯅꯝꯕꯤꯔꯣ ꯃꯅꯝ ꯅꯝꯕꯤꯔꯣ ꯂꯦꯟꯗꯅꯅꯦ ꯐꯖ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯎꯝ ꯉꯁꯤꯗꯤ ꯑꯩ ꯇꯣꯂꯣꯞ ꯐꯪꯗꯣꯏꯅꯦꯕ ꯑꯥ ꯑꯗꯣ ꯏꯃꯥꯏ ꯗ꯭ꯔꯦꯁꯀ ꯑꯩ ꯗ꯭ꯔꯦꯁꯀ ꯈꯔ ꯂꯩꯔꯛꯀꯦꯕ ꯏꯃꯥꯏ ꯆꯥꯅꯤꯡꯕ ꯏꯟꯆꯥ ꯑꯃꯁꯨ ꯍꯥꯏꯔꯧꯅꯦ ꯆꯥꯔꯣꯏꯁꯤ ꯆꯥꯔꯣꯏꯁꯤ ꯏꯆꯥꯒꯤ ꯊꯝꯖꯟꯖꯋꯣ ꯏꯁ ꯌꯥꯅꯤ ꯉꯥ ꯑꯣꯏ ꯂꯩꯔꯣꯔꯥ ꯍꯣꯏ 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 ꯉꯥꯗꯣ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯣ ꯌꯥꯝꯅꯗꯤꯅꯦ ꯑꯆꯧꯕ ꯂꯩꯔꯛꯀꯅꯨ ꯏꯃꯥ ꯆꯥꯗꯅꯤꯅ ꯍꯣꯏ ꯍꯣꯔꯦꯟ ꯍꯥꯎꯅ ꯊꯣꯡꯉ ꯆꯥꯔꯁꯤꯀꯣ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯣ ꯆꯣ ꯏꯃꯥ ꯆꯣ 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 ꯏꯔꯦꯟ ꯆꯠꯂꯨꯀꯣ ꯍꯣꯏ
ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕꯩꯔꯥ ꯅꯍꯥꯟꯈꯩꯗꯤ ꯉꯁꯤꯗꯤ ꯍꯦꯟꯅ ꯍꯦꯜꯂꯦ ꯐꯖꯕ ꯑꯣꯖꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕꯩꯅꯦ ꯑꯗꯨꯅ ꯑꯣꯏꯗꯣꯏꯔꯥ ꯑꯗꯣ ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯂꯧ ꯂꯥꯛꯄꯤꯒꯦꯔꯥ ꯉꯟꯅ ꯂꯧ ꯂꯥꯛꯄ ꯍꯥꯏꯁꯦ ꯁꯨꯇꯤ ꯂꯧꯗꯣꯏꯔꯣ ꯅꯠꯇꯦ ꯉꯁꯤꯗꯣ ꯇꯣꯂꯣꯞ ꯐꯪꯗꯣꯏꯅꯦꯕ ꯑꯗꯣ ꯗꯗꯥꯒꯤ ꯏꯃꯥꯒꯤꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯅꯤꯡꯕ ꯑꯩꯒꯤꯗꯤ ꯌꯥꯎꯔꯣꯏꯗꯕ ꯑꯗꯨꯕꯨ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯪꯉꯗꯨꯕꯨ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯆꯠꯂꯁꯤꯔꯥ ꯆꯠꯁꯦ ꯊꯦꯡꯉꯅꯤ ꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯐꯣꯟꯗ ꯑꯗꯨꯝ ꯉꯥꯎ ꯂꯩꯔꯕꯣ ꯇꯧꯔꯤꯗꯨꯕꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦꯕꯨ ꯅꯪꯕꯨ ꯃꯤ ꯑꯣꯏꯒꯗ꯭ꯔꯣ ꯏꯃꯥꯗꯤꯅꯦ ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯃꯊꯥꯁꯦ ꯁꯥꯕꯅ ꯌꯥꯝ ꯋꯥꯏꯅꯦ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯃꯤ ꯑꯣꯏꯗ꯭ꯔꯗꯤ ꯑꯩꯕꯨ ꯌꯣꯡꯒ ꯑꯃ ꯑꯣꯏꯔꯛꯈꯤꯗ꯭ꯔꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯣꯟꯗ ꯉꯥꯎ ꯂꯩꯔꯒ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯗꯣꯔꯤꯅꯣ ꯅꯪꯕꯣ ꯐꯣꯟꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯦꯠꯇ ꯉꯥꯏꯔꯤ ꯑꯩꯅꯦ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯣꯟꯗ ꯄꯥꯏ ꯌꯦꯡꯉꯨ ꯅꯃꯥꯟꯅꯕꯤ ꯇꯣꯝꯕꯤ ꯍꯣꯏꯗꯤꯅꯦ ꯃꯃꯥ ꯂꯨꯈꯥꯕꯤꯁꯤꯅꯅꯦ ꯍꯖꯤꯔꯥ ꯆꯠꯂꯒ ꯆꯦꯛ ꯁꯨꯔꯒꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯆꯥꯗꯤꯅꯦ ꯑꯣꯖꯥ ꯑꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯦ ꯏꯃꯥ ꯅꯪꯅꯅꯦ ꯃꯤ ꯃꯆꯥꯗꯣ ꯅꯣꯛꯉꯝꯃꯟꯗꯅꯅꯦ ꯑꯩꯉꯣꯟꯗ ꯆꯨꯔꯨꯡꯉꯕ ꯑꯗꯨꯅ ꯑꯩꯁꯦ ꯃꯤ ꯑꯣꯏꯍꯧꯗ꯭ꯔꯕ ꯌꯥꯔꯦ ꯇꯣ ꯅꯪꯅ ꯍꯣꯠꯅꯔꯛꯀꯗꯕꯅꯤ ꯀꯩ ꯋꯥꯠꯍꯟꯅꯤ ꯅꯪꯒꯤ ꯍꯥ ꯃꯤꯒꯤ ꯃꯃꯥ ꯂꯨꯈꯥꯕꯤꯁꯤꯅ ꯍꯖꯤꯔꯥ ꯁꯨꯔꯒ ꯇꯦꯛ 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 ꯃꯃꯥ ꯃꯆꯥ ꯇꯧꯕꯁꯤꯅ ꯃꯤ ꯑꯣꯏꯔꯦ ꯅꯪꯒꯤ ꯀꯩ ꯋꯥꯠꯍꯜꯂꯤ ꯍꯥ ꯕꯕꯥ ꯐꯣꯟ ꯑꯥꯏꯐꯣꯟ ꯄꯥꯏꯒꯦ ꯄꯥꯏꯍꯜꯂꯤ ꯑꯗꯨ ꯄꯥꯏꯒꯦ ꯄꯥꯏꯍꯜꯂꯤ ꯍꯥ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯅꯪ ꯅꯣꯡꯃꯇ ꯅꯊꯟꯗ ꯊꯥꯗꯣꯛꯄꯔꯥ ꯇꯨꯏꯁꯟ ꯆꯠꯂꯦ ꯅꯊꯟꯗ ꯊꯥꯗꯣꯛꯄꯔꯥ ꯑꯃꯨꯛ ꯂꯧꯅꯤ ꯑꯃꯨꯛ ꯊꯤꯟꯅꯤ ꯑꯃꯨꯛ ꯂꯧꯅꯤ ꯃꯤ ꯃꯆꯥ ꯀꯅꯥ ꯊꯤꯜꯂꯤ ꯍꯥ ꯑꯣꯛꯇꯣꯗ ꯔꯤꯛꯁꯣꯗ ꯆꯠꯄ ꯃꯤꯒꯤꯅ ꯅꯪꯒꯤꯅ ꯑꯩꯅ ꯊꯤꯜꯂꯤꯕ ꯑꯗꯣ ꯅꯪꯅ ꯃꯤꯉꯣꯟꯗ ꯉꯥꯡꯅꯃꯟꯗꯅ ꯑꯩꯉꯣꯟꯗ ꯆꯤꯔꯨꯡꯒꯦ ꯍꯥꯏꯕ ꯃꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯇꯥꯅꯤꯡꯗꯦ ꯌꯥꯔꯦ ꯆꯠꯂꯣ ꯑꯝꯇ ꯆꯠꯂꯣ ꯌꯥꯔꯦ ꯇꯧꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯏꯃꯥ ꯌꯥꯝ ꯄꯥꯝꯗꯦꯀꯣ ꯄꯥꯝꯗ꯭ꯔꯁꯨ ꯎꯅ ꯄꯩꯁꯥ ꯈꯤꯇ ꯍꯪꯒꯦ ꯂꯥꯛꯄꯅꯤ ꯂꯥꯏ ꯊꯥꯃꯟ ꯊꯥꯏ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ ꯏꯆꯦ ꯑꯩꯁꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ ꯏꯆꯦꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯌꯦꯡꯁꯦ ꯃꯔꯨꯞ ꯇꯥꯕ ꯑꯗ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯅꯣꯏ ꯅꯥꯎꯄꯥꯒꯤꯁꯨ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯏꯆꯦꯒꯤꯅ ꯈꯣꯏꯇꯣꯝꯕꯤꯅ ꯇꯣꯂꯣꯞ ꯈꯔ ꯆꯥꯕꯅꯤꯅ ꯄꯩꯁꯥ ꯈꯤꯇ ꯍꯌꯦꯡ 5,000ꯗ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯅꯥꯎ ꯉꯁꯤꯒꯤꯗꯤꯅꯦ ꯁꯟꯗꯌꯥ ꯆꯪꯕꯒꯤ ꯙꯨꯞ ꯊꯥꯡꯃꯩ ꯀꯠꯂꯨꯔꯕꯅꯤꯅ ꯍꯌꯦꯡ ꯂꯥꯛꯑꯣ ꯌꯦꯡꯉꯁꯤ ꯃꯑꯣꯡ ꯑꯗꯨ ꯏꯆꯦ ꯁꯣꯏꯗꯅꯗꯤ ꯄꯤꯌꯨꯀꯣ ꯍꯣꯏ ꯌꯦꯡꯉꯁꯤ ꯏꯆꯦꯁꯨ ꯌꯥꯝ ꯄꯥꯏꯕꯗꯤ ꯅꯠꯇꯕꯅꯤꯅꯅꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯗꯝꯅꯤꯀꯣ ꯏꯆꯦ ꯑꯩ ꯍꯣꯏ ꯆꯠꯂꯦ ꯍꯣꯏ ꯆꯠꯂꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯣꯏꯇꯣꯝꯕꯤꯒ ꯈꯪꯅꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯠꯇ꯭ꯔꯦꯅꯦ ꯅꯪꯕꯣ ꯃꯥꯅꯤꯅꯦ ꯑꯣ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯁꯤꯗ ꯇꯣꯝꯕꯤꯒꯤ ꯄꯣꯠ ꯑꯝꯇ ꯄꯤꯔꯝꯒꯦꯅ ꯑꯩꯁꯦ ꯉꯥꯏꯔꯝꯕꯅꯤꯅꯦ ꯏꯅꯦꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯇꯣꯝꯕꯤꯒꯤ ꯃꯅꯦꯅꯦ ꯌꯥꯝ ꯅꯛꯅꯕ ꯃꯔꯤꯅꯤꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤ Flashback. ꯑꯗꯣ ꯑꯗꯨꯏ ꯉꯥꯡꯗꯣ ꯀꯩꯅꯣꯝꯗꯤ ꯇꯧꯕꯅꯤꯀꯣ ꯅꯨꯡꯗꯥꯡ ꯊꯦꯡꯉꯀꯥꯟꯗ ꯃꯌꯨꯝ ꯍꯜꯂꯛꯄꯅꯤꯀꯣ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯣꯏꯅꯒꯅꯨ ꯃꯃꯥ ꯃꯆꯥꯗꯪ ꯂꯩꯕꯁꯤꯗꯅꯦ ꯑꯁ ꯃꯥꯅ ꯍꯣꯠꯅꯔꯤꯁꯦ ꯚꯥꯔ ꯄꯨꯝꯅꯃꯛ ꯄꯨꯗꯅꯅꯦ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯗꯒꯤ ꯍꯧꯅ ꯊꯕꯛ ꯁꯨꯅ ꯇꯝꯃꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤꯅꯦ ꯑꯣꯖꯥ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯖꯕ ꯐꯪꯉꯕꯅꯤꯀꯣ ꯅꯕꯥꯅꯤ ꯀꯥꯏꯅꯒꯅꯨꯀꯣ ꯇꯨꯡ ꯍꯣꯏ ꯀꯣꯏꯅ ꯍꯣꯏ ꯂꯣꯏꯅꯧꯀꯣ ꯏꯅꯦ ꯑꯁꯥꯏꯕꯧꯇ ꯆꯧꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯅꯦ ꯑꯁꯤꯕꯨ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯃꯥꯡꯗ ꯂꯥꯛꯄ ꯍꯪꯕ ꯃꯇꯝꯗ ꯖꯥꯠ ꯉꯥꯡꯈꯤꯕꯗꯨꯅꯤꯅꯦ ꯃꯤꯁꯦ ꯖꯥꯠ ꯖꯥꯠꯅꯤꯅꯦ ꯇꯧꯔꯤꯁꯦ ꯃꯤꯕꯨ ꯑꯣꯏꯔꯛꯑꯗꯤ ꯃꯥꯏ ꯂꯣꯏ ꯑꯣꯏꯅꯤꯡꯉꯦ ꯑꯗꯨꯅꯤ